Welcome back to our channel Chajage Yengbiyu Mukbang. Aldi ngasi akoina chadoisi sida watermelon Watermelon layers da. Sina gihom. Si haisi maming do kainam haibane ne kawra ma je haiku gi tap ta tawe ba ko aduga Ahanbani chadoisi. ahanbani chadoisi no ai sisuna kamphoi masak si phajal man lai pani khuta amne Sina haino Alfonso. si haino chi khwai gi tang ma per piece ta ne lupa humranga 75 rupees pi ba si khuhaw amne si haino se ado koi sara maru ji yum da tha ge tong ne maru do khoi man tha ge ha ne adu de ka foi si khai ba huzara ge Ena haino si khaizera ginze. si haino si khom ne ka poi si haw do man मैम कपोई से राउंड होइना हाना सुमाइना अपेट खाइबिरो मैम खंबरी खंगा माने अदुसु अमुका सम हाइजा मसु सिंग असंग नांगबदे वरंदे नम अदुगा मोइ सिगी मसिंग मपा मपा सिदा Moi masing mapa si sumaina line am sala akoina noba makuga khomba de ta aduga Yai ki si lak thokha ke Haino si khai baloi de. Si cha ba hora ge. Kapoi si Yengbiyu mayam sumaina masungoina de ko sa Si khai do ge. khai do Masung ino ta tho na cham. Si mara ta. Sar se lo saninge Amaji ka ta la khai ko. saninge hoi hai no wan cha de te ha rồi te han sa si ra Haji simoi gi kiom se mahao yang wa de ba. as yum ji ki home do na si how be le si de o pai da ke da pi yang Alfonso hao ba. si ki home ji khusam am sam me du so khoi bem na thum morok adagi khoi ga ban ra Sai si je khai do ba kwa. Nan nong chi ya sa no wa. Ai wa kan de na na de. Aung do ma na. an de ya rong u ba hom do man da Si ba jam. awa hana le ba yum de kin first ama hawe ba kwa Wah, nong lai nung sila ma tau ba nong kat na mata kan kia laga wah kuya ma myam ma kum be ta ya du so Kanan sa bi. kanam ji sa bi de do ko ya hawar mo da hai ya do chi da te so chen le khana haw le nè enggak thế akwai an pan thum da ba apple gu mai ma haw kha sam
ꯚꯥꯏ ꯍꯥꯟꯅ ꯆꯥꯁꯤꯜꯂ ꯆꯥꯔꯗꯤ ꯁꯤꯗꯤ ꯍꯥꯎꯔꯣꯏ ꯁꯤ ꯍꯥꯟꯅ ꯚꯥꯏ ꯍꯥꯟꯅ ꯆꯥꯕ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯏꯕ ꯄꯥꯝ ꯇꯥꯎꯔꯦ ꯁꯤ ꯑꯃꯨꯛ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯂꯥꯎ ꯃꯇꯨꯝ ꯑꯗꯨꯝ ꯆꯥꯔꯒ ꯍꯟꯗꯛꯁꯦ ꯑꯗꯨꯝ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯊꯨꯝꯃꯦ ꯁꯤꯁꯦ ꯑꯣꯏꯅ ꯁꯪꯗꯣꯛꯑꯒꯀꯣ ꯁꯤ ꯆꯥꯕꯩ ꯊꯝꯃꯒꯦ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯍꯩ ꯌꯥꯝ ꯆꯥꯕꯤꯌꯨ ꯃꯇꯝ ꯃꯇꯝꯒꯤ ꯐꯕ ꯐꯪꯕ ꯍꯩꯁꯤꯡꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯅꯪ ꯑꯃꯨꯛ ꯄꯤꯔꯗꯤ ꯍꯣꯏ ꯃꯣꯏꯁꯤ ꯄꯨꯡꯗꯣꯟꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯁꯣꯐ ꯑꯣꯏ ꯑꯋꯥꯊꯕꯤ ꯑꯦꯄꯜ ꯃꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯪꯕꯁꯦ ꯃꯥꯛꯁ ꯃꯦꯂꯟ ꯖꯥꯝ ꯆꯥꯖꯒꯦ ꯑꯇꯣꯞꯄ ꯀꯩꯀꯩ ꯐꯪꯕꯅꯣ ꯉꯁꯤ ꯌꯦꯡꯉꯨꯕ ꯌꯥꯝ ꯌꯥꯎꯔꯝꯗꯦ ꯁꯤꯕꯨꯗꯤ ꯊꯨꯝꯃꯦ ꯍꯩꯅꯧ ꯆꯥꯒꯦ ꯃꯌꯥꯝ ꯃꯇꯝ ꯃꯇꯝꯒꯤ ꯐꯪꯕ ꯌꯨꯝꯗ ꯍꯩ ꯃꯍꯩ ꯄꯨꯂꯞ ꯆꯥꯕꯤꯌꯨ ꯍꯥꯎꯕ ꯍꯥꯎꯋꯦ ꯈꯨꯊꯨꯝ ꯑꯃ ꯊꯨꯝꯃꯦ ꯑꯩ ꯑꯊꯨꯝꯕ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯑꯩꯉꯣꯟꯗꯗꯤ ꯈꯔ ꯊꯨꯝꯃꯜꯂꯦ ꯑꯁꯤ ꯍꯩꯅꯧꯁꯦ ꯊꯨꯝꯃꯜꯂꯦ ꯉꯥꯡꯉꯅꯤ ꯆꯥꯕꯁꯤꯅ ꯈ꯭ꯋꯥꯏ ꯊꯨꯝꯃꯦ ꯑꯗꯣ ꯐꯪꯗꯦꯕ ꯑꯩꯅ ꯆꯥꯅꯤꯡꯕꯗꯤ ꯁꯤꯇꯥꯕꯣꯟꯁꯤꯗꯤ ꯁꯤꯇꯥꯕꯣꯟ ꯄꯨꯈꯝ ꯄꯤꯛ ꯊꯟꯕ ꯑꯃ ꯍꯦꯟꯅ ꯆꯥ ꯉꯝꯅꯦ ꯁꯤꯇꯥꯕꯣꯟ ꯀꯦꯖꯤ 2ꯗꯤ ꯑꯃꯨꯛꯇꯗ ꯑꯗꯨꯝ ꯆꯥꯊꯣꯛꯑꯦ ꯁꯤꯗꯗꯤ ꯐꯪꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯌꯨꯝꯗꯩ ꯊꯥꯔꯀꯥꯟ ꯃꯔꯛ ꯃꯔꯛꯇ ꯆꯥꯕ ꯌꯨꯝꯗꯩ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯕꯤꯔꯛꯑꯝꯃꯤ ꯑꯃꯨꯛꯇ ꯆꯥ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯩꯅꯧ ꯑꯃꯨꯛ ꯆꯥꯖꯔꯒꯦ ꯊꯨꯝꯃꯦ ꯊꯨꯝꯃꯦ ꯁꯤꯗꯤ ꯀꯥꯡꯕꯨꯁꯦ ꯑꯃꯨꯛ ꯊꯨꯝꯗꯧ ꯊꯨꯝꯃꯦ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗ ꯀꯥꯡꯕꯨ ꯆꯥꯅꯤ ꯆꯥꯗꯦ ꯕꯣꯔꯥ ꯀꯥꯡꯕꯨ ꯆꯥꯗꯦ ꯀꯥꯡꯕꯨ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯩ ꯄꯨꯛ ꯊꯜꯂꯦ ꯉꯁꯤꯗꯤ ꯀꯐꯣꯏꯁꯤ ꯃꯀꯨꯗꯗꯤ ꯌꯥꯝ ꯐꯖꯔꯒ ꯃꯅꯨꯡꯗꯗꯤ ꯉꯥꯡꯉꯝꯗ꯭ꯔꯦ ꯃꯃꯟ ꯃꯔꯣꯟ ꯇꯥꯡꯉꯤꯕ ꯃꯃꯟꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯃꯗ ꯀꯌꯥ 40 50ꯅꯤ ꯄꯤꯔꯤꯕ ꯀꯐꯣꯏ ꯑꯃꯗ ꯍꯩꯅꯧ ꯑꯃꯗ ꯌꯥꯝ 35 ꯇꯥꯡꯉꯦ ꯃꯣꯏꯁꯤꯗ ꯍꯩ ꯃꯣꯏꯁꯤꯗ ꯍꯩ ꯌꯥꯝ ꯇꯥꯡ ꯃꯨꯝꯕꯩ ꯗꯦꯜꯂꯤꯗꯤ ꯌꯥꯝ ꯍꯣꯡꯉꯦꯅ ꯁꯤꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯁꯤꯗꯤ ꯇꯥꯡꯉꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯁꯤꯃꯩꯁꯤꯗꯪ ꯆꯥꯕ ꯌꯥꯝ ꯆꯥꯐꯝ ꯂꯥꯛꯐꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗ ꯌꯨꯝꯗ ꯀꯩ ꯍꯩ ꯃꯇꯝꯗ ꯀꯩ ꯀꯤꯍꯣꯝꯁꯤ ꯐꯖꯅ ꯊꯣꯛꯑꯝꯅꯦ ꯌꯨꯝꯗ ꯍꯧꯖꯤꯛꯁꯦ ꯍꯩꯅꯧ ꯊꯣꯛꯑꯝꯃꯅꯤ ꯌꯨꯝꯒꯤ ꯍꯩꯅꯧ ꯃꯨꯟꯕ ꯍꯧꯅꯔꯝꯃꯅꯤ ꯍꯧꯔꯝꯃꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ
ꯃꯨꯟꯗꯔꯤ ꯍꯥꯏ ꯃꯁꯤꯡꯕꯨꯗꯤ ꯐꯥꯔꯦ ꯍꯥꯏ ꯃꯨꯟꯗꯣ ꯈꯔ ꯋꯥꯠꯂꯦ ꯑꯩꯈꯣꯏꯗꯤ ꯖꯨꯂꯥꯏ ꯂꯣꯏ ꯃꯌꯥꯏ ꯋꯥꯏ ꯑꯗꯥꯏꯗꯩ ꯃꯨꯟꯕ ꯍꯧꯋꯦꯕ ꯌꯥꯝꯅ ꯆꯦꯠꯂꯦ ꯁꯤ ꯃꯔꯨꯁꯦ ꯑꯗꯨꯝ ꯍꯩꯅꯧ ꯆꯥꯁꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯁꯤ ꯆꯥꯅꯤ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯃꯍꯥꯎ ꯂꯩꯕ ꯍꯥꯏꯕ ꯃꯍꯥꯎ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯀꯐꯣꯏꯁꯦ ꯑꯩꯒ ꯄꯥꯝꯕꯅꯤꯅ ꯌꯨꯝꯒꯤ ꯑꯁꯤꯟꯕ ꯉꯁꯪ ꯉꯥꯡꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ ꯌꯦꯟꯗꯦꯝ ꯃꯅꯥꯒ ꯌꯦꯟꯗꯦꯝ ꯀꯣꯠꯂꯒ ꯃꯅꯥꯒ ꯃꯦꯠꯂꯒ ꯆꯥꯕ ꯊꯨꯝꯒ ꯍꯥꯞꯄ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄ ꯆꯥꯕ ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪꯗꯩ ꯍꯧꯔꯛꯄꯅꯤꯅ ꯈꯨꯡꯒꯪꯒꯤ ꯅꯍꯥꯟꯋꯥꯏ ꯆꯥꯖꯔꯛꯄ ꯅꯨꯡꯊꯤꯟꯗ ꯅꯣꯕꯥꯞꯀ ꯃꯦꯠꯄ ꯆꯥꯔꯛꯄ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯆꯦꯡ ꯁꯤꯡꯖꯨꯒ ꯆꯥꯕ ꯑꯗꯨꯏꯗꯨꯃꯨꯛ ꯅꯨꯡꯉꯥꯏꯕ ꯍꯥꯎꯕ ꯂꯩꯇꯦ ꯀꯛꯆꯤꯡꯒꯤ ꯆꯥꯁꯨꯕꯤ ꯀꯛꯆꯤꯡꯒꯤꯗꯤ ꯆꯥꯁꯨꯕꯤ ꯄꯥꯛꯅꯝꯒꯤ ꯇꯥꯏꯞ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯀꯣꯕꯤꯉꯩꯗꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯃꯄꯨꯝ ꯑꯃꯃꯝ ꯂꯣꯏꯁꯤꯜꯂꯦ ꯆꯥꯁꯨꯕꯤ ꯆꯥꯕꯗ ꯆꯦꯡ ꯁꯤꯡꯖꯨꯒ ꯌꯥꯝ ꯍꯥꯎꯋꯦ ꯆꯥꯁꯨꯕꯤ ꯀꯃꯥꯏꯅ ꯍꯧꯋꯦꯗꯣ ꯑꯗꯨꯁꯨ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯈꯪꯅꯤꯡꯕ ꯌꯥꯔꯗꯤ ꯆꯥꯕꯁꯨ ꯑꯗꯨꯝ ꯈꯪꯅꯤꯡꯕ ꯌꯥꯎꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯃꯈꯟ ꯃꯈꯟ ꯍꯧꯔꯒ ꯆꯥꯕꯩꯁꯨ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯀꯩꯀꯩ ꯍꯧꯍꯟꯅꯤꯡꯕꯅꯣ ꯌꯨꯝꯗ ꯍꯧꯅꯕꯗ ꯀꯩꯀꯩ ꯍꯧꯍꯟꯅꯤꯡꯕꯅꯣ ꯀꯩꯀꯩ ꯆꯥꯍꯟꯅꯤꯡꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯀꯃꯦꯟ ꯃꯈꯥꯗ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩꯈꯣꯏꯅ ꯊꯨꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯥꯅꯤꯡ ꯆꯥꯅꯤꯡ ꯆꯥꯕꯤꯌꯨ ꯃꯌꯥꯝ ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯆꯥꯕꯤꯌꯨ ꯍꯨꯃꯥꯡ ꯇꯥꯍꯟꯕꯤꯌꯨ ꯁꯥꯖꯦꯜꯗꯤ ꯐꯖꯅ ꯁꯥꯟꯅꯕꯤꯌꯨ ꯆꯥꯁꯤꯜꯂꯒ ꯐꯝꯃꯒꯗꯤ ꯂꯩꯁꯤꯟꯕꯤꯒꯅꯨ ꯑꯗꯨꯃꯥꯏꯅ ꯅꯦꯆꯔꯅ ꯄꯤꯊꯣꯔꯛꯄ ꯃꯤ ꯈꯔ ꯈꯛꯇꯅꯦ ꯆꯥꯔꯒ ꯅꯣꯏꯈꯠꯇꯕ ꯑꯇꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯒꯥꯔꯤ ꯋꯥꯂꯥ ꯃꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯍꯥꯏꯁꯦ ꯏꯃꯥꯏ ꯒꯥꯔꯤ ꯚꯔꯥꯗꯣ ꯈꯔ ꯀꯣꯄꯤ ꯇꯧꯕꯅꯤꯅ ꯑꯗꯣ ꯋꯥꯇꯔꯃꯦꯂꯟ ꯑꯩꯁꯨ ꯆꯥꯔꯅꯦ ꯍꯩꯅꯧꯁꯨ ꯑꯃꯨꯛ ꯆꯥꯏꯌꯦ ꯍꯩꯅꯧ ꯑꯃ ꯆꯥꯔꯣ ꯑꯩ ꯆꯥꯈꯔꯦ ꯍꯣꯏ ꯑꯗꯨ ꯑꯃꯥꯏꯒ ꯆꯥꯁꯤꯜꯂꯣ ꯑꯩ ꯌꯥꯝ ꯊꯨꯝꯕꯩꯅꯦ ꯍꯥꯏꯔ ꯑꯩꯈꯣꯏꯗꯥ ꯆꯥꯅꯩ ꯑꯩꯈꯣꯏꯗꯥ ꯍꯩꯅꯧ ꯌꯥꯝ ꯄꯥꯝꯕꯩ ꯗꯗꯥ ꯍꯩꯅꯧ ꯗꯗꯥ ꯍꯩꯅꯧꯁꯤ ꯑꯃ ꯆꯥꯁꯤꯟꯖꯔꯣ ꯌꯨꯝꯂꯣꯝꯒꯤ ꯑꯍꯟꯅꯗꯤ ꯐꯖꯅ ꯄꯥꯝꯃꯅꯤ ꯃꯇꯣꯡ ꯉꯥꯛꯇꯅꯤꯁꯦ ꯃꯔꯨ ꯄꯤꯛꯇꯨ ꯄꯤꯛꯑꯒ ꯆꯥꯔꯨꯔꯒ ꯍꯥꯎꯋꯤ 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 ꯍꯩꯅꯧ ꯑꯊꯨꯝꯕ ꯆꯥꯕ ꯀꯐꯣꯏ ꯆꯥꯕ ꯈꯇꯛꯇꯨꯝ ꯇꯧꯋꯦ ꯍꯩ ꯃꯈꯜ ꯑꯇꯣꯞꯄꯁꯨ ꯆꯥꯕꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦꯀꯣ
ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯆꯥꯕꯩꯁꯨ ꯍꯥꯞꯆꯔꯛꯀꯦ ꯃꯔꯛ ꯃꯔꯛ ꯃꯄꯥꯟꯗꯗꯤ ꯑꯣꯏ ꯁꯨꯃꯥꯏꯅ ꯀꯦꯃꯦꯔꯥ ꯀꯩꯀꯩ ꯈꯤꯜꯂ ꯇꯧꯕꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯗꯨꯝ ꯏꯁꯥ ꯄꯨꯔꯥ ꯇꯥꯗꯕꯤꯗ ꯃꯇꯠ ꯃꯇꯠ ꯇꯧꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯝ ꯃꯈꯜ ꯃꯈꯜ ꯃꯄꯥꯟꯗ ꯆꯥꯕꯩꯁꯨ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯆꯥꯕꯩꯗꯤ ꯁ꯭ꯇꯦꯟ ꯈꯤꯜꯂꯒ ꯇꯧꯕꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯝ ꯀꯥꯞꯅꯔꯒ ꯇꯥꯕ ꯇꯥꯗꯕ ꯑꯗꯨꯃꯥꯏꯅꯁꯨ ꯌꯥꯎꯕ ꯌꯥꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯪꯆꯤꯠ ꯕꯨꯐꯦ ꯆꯥꯗꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩ ꯑꯗꯨꯁꯨ ꯆꯥꯔꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯀꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯤꯁꯤ ꯃꯣꯏ ꯆꯥꯐꯝꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯔ ꯃꯃꯤꯡ ꯆꯠꯂꯦ ꯑꯗꯨ ꯆꯥꯔꯒ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯏꯕꯥꯅꯤ ꯆꯥꯕꯁꯤꯗꯤ ꯖꯦꯂꯁ ꯀꯥꯕ ꯃꯤꯁꯨ ꯌꯥꯎꯔꯤ ꯅꯥꯀꯟꯗ ꯀꯥꯕꯤꯌꯨ ꯀꯥꯕꯤꯌꯨ ꯍꯣꯏ ꯁꯥꯏꯖꯒꯦ ꯁꯥꯏꯖꯒꯦ ꯑꯩꯈꯣꯏ ꯆꯠꯆꯒꯦ ꯌꯦꯡꯕꯤꯌꯨ ꯁꯨꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯁꯤꯔ ꯕꯦꯝ ꯐꯖꯅ ꯆꯥꯖꯤꯟꯈ꯭ꯔꯦ ꯐꯖꯅ ꯆꯥꯁꯤꯟꯈꯔꯦ ꯑꯩꯈꯣꯏ ꯆꯥꯕ ꯌꯥꯕ ꯆꯥꯁꯤꯜꯂꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯅꯝꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯂꯣꯏꯅꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯀꯩ ꯆꯥꯍꯟꯅꯤꯡꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯆꯥꯖꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ